ꯌꯧꯔꯦ ꯑꯅꯤ ꯌꯧꯔꯦ ꯍꯣꯏ ꯑꯆꯧꯕ ꯑꯃ ꯌꯧꯔꯦ ꯔꯧ ꯑꯃ ꯌꯧꯔꯦ ꯅꯣꯏꯒꯤ ꯉꯥꯅꯤ ꯀꯩꯅꯣꯃ ꯀꯅꯥꯏꯅꯣ ꯁꯤꯕꯣꯌꯦ ꯉꯥ ꯑꯁꯤꯗꯤ ꯀꯅꯥꯏꯅꯣ ꯈꯪꯗꯦ ꯏꯟ ꯁꯣꯜꯂꯤꯁꯤ ꯅꯣꯏꯒꯤꯅꯤ ꯀꯩꯅꯣ ꯀꯌꯥ ꯁꯆꯤꯟꯗꯁꯨ ꯌꯥꯎꯔꯤ ꯉꯥ ꯀꯗꯥꯏꯅꯣ ꯄꯨꯈꯠꯈ꯭ꯔꯦ ꯉꯥ ꯑꯁ ꯄꯨꯈꯠꯈ꯭ꯔꯦ ꯅꯣꯏꯒꯤ ꯉꯥꯅꯤ ꯀꯩꯅꯣꯃ ꯀꯅꯥꯏꯅꯣ ꯁꯤꯕꯣꯌꯦ ꯉꯥ ꯑꯁꯤꯗꯤ ꯀꯅꯥꯏꯅꯣ ꯈꯪꯗꯦ ꯏꯟ ꯁꯣꯜꯂꯤꯁꯤ ꯅꯣꯏꯒꯤꯅꯤ ꯀꯩꯅꯣ ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯁꯣꯜꯂꯦ ꯌꯦꯡꯁꯦ ꯇꯨꯡꯒꯣꯟꯁꯦ ꯄꯥꯊꯣꯛꯀꯗꯧꯔꯦ ꯇꯧꯔꯤꯁꯦ ꯌꯥꯎꯗꯦ ꯆꯠꯈ꯭ꯔꯗꯤ ꯅꯛꯄꯖꯥꯠꯅꯤ ꯑꯣꯜ 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 ꯁꯣꯝ ꯈꯨꯗꯤꯡ ꯑꯃꯃꯝ ꯑꯅꯤ ꯁꯨꯃꯥꯏꯅ ꯌꯥꯎꯔꯗꯤ ꯌꯥꯝꯃꯦ ꯀꯨꯞꯄꯤꯁꯦ ꯀꯌꯥ ꯁꯆꯤꯟꯗꯁꯨ ꯌꯥꯎꯔꯤ ꯄꯨꯈꯠꯈ꯭ꯔꯦ ꯅꯪꯗꯤ ꯄꯨꯈꯠꯈ꯭ꯔꯕ ꯉꯥ ꯄꯨꯈꯠꯇ꯭ꯔꯤꯌꯦ ꯁꯤ ꯈꯛꯇ ꯐꯥꯗ ꯉꯥꯏꯔꯤꯕꯣ ꯏꯟ ꯃꯆꯥꯁꯤꯗ ꯐꯥꯔꯤꯅꯤꯅꯦ ꯃꯆꯥ ꯃꯆꯥ ꯑꯃꯅꯤ ꯌꯥꯎꯋꯦ ꯁꯣꯟꯅꯩꯁꯦ ꯁꯣꯝꯗ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯄꯨꯈꯠꯅꯈ꯭ꯔꯦ ꯍꯥꯏꯅꯤ ꯁꯤꯗꯤ ꯃꯤꯅ ꯌꯥꯝ ꯄꯨꯈꯠꯅꯩ ꯍꯥꯏꯌꯦ ꯏꯟꯐꯪ ꯃꯣꯏ ꯆꯥꯔꯤꯁꯤ ꯀꯩꯅꯣ ꯇꯧ ꯉꯥꯈꯠꯄ ꯃꯄꯥꯒ ꯇꯥꯛꯑꯅꯤ ꯁꯤ ꯃꯁꯥꯁꯤꯒ ꯉꯥꯈꯠꯇꯅ ꯁꯤꯁꯨ ꯋꯥ ꯑꯃ ꯊꯥꯔꯤ ꯆꯞ ꯆꯥꯅꯤ ꯃꯉꯣꯟꯗ ꯃꯆꯨꯝꯅꯦꯕ ꯇꯥꯔꯛꯏꯁꯦ ꯑꯗꯒꯤꯗꯤ ꯀꯌꯥꯝ ꯐꯥꯔꯒꯦ ꯃꯤꯗꯤ ꯁꯣꯝꯗꯩ ꯌꯥꯝ ꯄꯨꯈꯠꯅꯈ꯭ꯔꯦ ꯍꯥꯏꯗ ꯗ꯭ꯌꯨꯇꯤꯁꯦ ꯅꯨꯡꯗꯥꯡ ꯇꯥꯗꯣꯏꯔꯒ ꯀꯃꯥꯏꯅ ꯇꯧꯅꯣ ꯂꯨ ꯊꯨꯝꯗ꯭ꯔꯣ ꯊꯨꯝꯗꯤꯌꯦ ꯀꯥꯏ ꯂꯨ ꯊꯨꯝꯗꯣꯏꯅꯣ ꯁꯤꯗ ꯅꯠꯇꯦ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯌꯥꯝꯃꯒ ꯑꯗꯨꯝ ꯄꯨꯂꯞ ꯄꯥꯏꯊꯣꯛꯈꯤꯗꯣꯏꯅꯦ ꯑꯃꯨꯛ ꯑꯁ ꯍꯥꯟꯅꯒꯤ ꯇꯨꯡꯍꯟꯕꯤꯁꯨ ꯄꯩꯖꯩ ꯂꯩꯈ꯭ꯔꯕꯅꯤ ꯂꯣꯏ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯏꯁ ꯌꯥꯝ ꯌꯥꯎꯔꯦ ꯀꯌꯥꯝ ꯐꯥꯔꯒꯦ ꯁꯤꯃꯤ ꯇꯨꯡꯒꯣꯟ ꯆꯥꯎꯏꯗ ꯑꯁꯣꯝꯗ ꯑꯝꯇ ꯂꯛꯇ꯭ꯔꯦ ꯍꯥꯏꯅꯦ ꯁꯤꯗꯅꯤ ꯂꯛꯑꯦ ꯁꯤ ꯏꯟ ꯃꯆꯥꯁꯤꯅ ꯂꯛꯄꯅꯦ ꯑꯩꯁꯦ ꯑꯦ ꯀꯥꯞꯈ꯭ꯔꯦ ꯐꯔꯦ ꯑꯁ ꯂꯩꯅꯦ
hamsa ri orang tahu sono kamu tuh kalau buat tahu ini kalau ya kalau tak palang kalau Nang dambur kaino dum to. am chau bin na ti ko se lam phut khai meter am ki chang on meter ma chang meter pa pa in ne se de la ko ngati ati ni ne ni ne se yaw itu yang mo ai Suami putih semuanya mari mga yaw dia. Ini kau dia, ngasuh di sini tuh, ngasuh. Lam sam tu yon kan. Ini lain.